ꯉꯁꯤꯒꯤ ꯄꯥꯎꯆꯦꯗ ꯌꯥꯎꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯅꯥꯒꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯏꯟꯗꯤꯌꯥꯟꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅꯕꯗ ꯌꯥꯅꯔꯦ꯫ ꯔꯤꯄꯣꯔꯠ ꯅꯥꯒꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯊꯣꯛꯇꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅ ꯗꯤ ꯍꯤꯟꯗꯨ ꯄꯥꯎꯆꯦꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ NSCNIMꯅ ꯅꯥꯒꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯐꯤꯔꯥꯜꯕꯨ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡ ꯆꯜꯍꯟꯅꯕ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯀ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯗ ꯌꯥꯅꯔꯦ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ NSCNIM ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯇꯛꯁꯤꯜꯂꯗꯨꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯤꯐ꯭ꯌꯨꯔꯤꯑꯣꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯁꯤꯅ ꯁꯦꯟꯇꯔꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ A.K. ꯃ꯭ꯌꯨꯁ꯭ꯌꯥꯒ ꯗꯦꯜꯂꯤꯗ ꯎꯅꯔꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏ ꯅꯥꯒꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯕꯤꯜ ꯑꯣꯏꯅ ꯄꯨꯊꯣꯛꯂꯒꯅꯤ꯫ ꯐꯤꯔꯥꯜꯒꯤ ꯃꯇꯥꯡꯗꯗꯤ ꯕꯤꯜ ꯑꯃꯁꯨꯡ ꯀꯜꯆꯔꯦꯜ ꯐꯪꯁꯟꯗ ꯐꯤꯔꯥꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯒꯅꯤ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯔꯝꯁꯤꯡꯗꯗꯤ ꯐꯤꯔꯥꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯥꯒꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯇꯩ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯨꯝ ꯇꯥꯍꯟꯅꯕ ꯅꯥꯒꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯐꯤꯔꯥꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯪ 2021ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯤꯐ꯭ꯌꯨꯔꯤꯑꯣꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯕꯗ ꯅꯥꯒꯥꯒꯤ ꯐꯤꯔꯥꯜ ꯑꯁꯤ ꯑꯥꯏꯟꯅ ꯌꯥꯕ ꯃꯑꯣꯡꯗ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯔꯥꯜ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯇꯤꯡꯅꯆꯤꯡꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ, ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯛꯁꯄꯔꯠ ꯀꯝꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 371(a)ꯒꯤ ꯃꯈꯥꯗ ꯍꯥꯞꯆꯤꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ NSCNIMꯅ ꯑꯒꯁꯠ 13ꯗ ꯗꯤꯃꯥꯄꯨꯔꯒꯤ ꯀꯦꯝꯞ ꯍꯦꯕ꯭ꯔꯣꯅꯥꯗ ꯄꯥꯡꯊꯣꯛꯈꯤꯕ 73ꯁꯨꯕ ꯅꯥꯒꯥ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝꯗ T.S. ꯃꯨꯏꯕꯥꯅ ꯅꯥꯒꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯂꯩꯖꯕ ꯄꯨꯋꯥꯔꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯑꯄꯨꯟꯕꯒꯤ ꯋꯥꯁꯛ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯥꯒꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯐꯤꯔꯥꯜ ꯑꯁꯤ ꯅꯥꯒꯥꯒꯤ ꯁꯛꯈꯪꯂꯕ ꯁꯣꯚꯃꯦꯟꯇꯔꯤ ꯑꯃꯁꯨꯡ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯁꯛ ꯂꯩꯖꯕ ꯄꯨꯋꯥꯔꯤꯒ ꯀꯩꯗꯧꯅꯨꯡꯗ ꯇꯠꯅ-ꯊꯥꯅꯕ ꯌꯥꯔꯣꯏꯗꯕ ꯑꯃꯅꯤ ꯍꯥꯏꯅꯁꯨ T.S. ꯃꯨꯏꯕꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯏ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ NSCNIMꯒꯤ ꯃꯔꯛꯇ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯍꯧꯈꯤꯕ ꯏꯪ 2015ꯒꯤ ꯑꯥꯒꯁꯠꯀꯤ 3ꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯕꯅꯤ꯫ ꯑꯪꯒꯜꯋꯥꯗꯤꯗꯒꯤ ꯀ꯭ꯂꯥꯁ 1ꯗ ꯗꯥꯏꯔꯦꯛ ꯀꯥꯕ ꯌꯥꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯦ꯫ N.G. ꯎꯇꯝ ꯑꯅꯧꯕ ꯑꯦꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯪꯒꯜꯋꯥꯗꯤ ꯁꯦꯟꯇꯔꯁꯤꯡ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯁꯥꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯪꯒꯜꯋꯥꯗꯤꯗꯒꯤ ꯀ꯭ꯂꯥꯁ 1ꯗ ꯗꯥꯏꯔꯦꯛ ꯀꯥꯕ ꯌꯥꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯒꯤ ꯗꯤꯔꯦꯛꯇꯔ N.G. ꯎꯇꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯪꯒꯜꯋꯥꯗꯤ ꯁꯦꯟꯇꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯅꯕꯗ N.G. ꯎꯇꯝꯅ ꯍꯥꯏꯈꯤ꯫ ꯑꯪꯒꯜꯋꯥꯗꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯄ꯭ꯔꯤ-ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯊꯥꯛꯇ ꯃꯍꯩ ꯇꯝꯅꯕꯒꯤꯗꯃꯛ ꯑꯦꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯪꯒꯜꯋꯥꯗꯤ ꯁꯦꯟꯇꯔꯗꯒꯤ ꯗꯥꯏꯔꯦꯛ ꯀ꯭ꯂꯥꯁ 1ꯗ ꯀꯥꯕ ꯌꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯪꯒꯜꯋꯥꯗꯤ ꯁꯦꯟꯇꯔ ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯑꯪꯒꯜꯋꯥꯗꯤ ꯁꯦꯟꯇꯔꯁꯤꯡ ꯁꯥꯅꯕ ꯈꯪꯍꯟꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯥꯁꯂꯦꯟꯗꯒꯨꯝꯕꯗ ꯁꯥꯅꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯁ꯭ꯀꯨꯜ ꯑꯦꯗꯨꯀꯦꯁꯟꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯣꯖꯥ ꯀꯌꯥ ꯂꯩꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯑꯪꯒꯜꯋꯥꯗꯤ ꯁꯦꯟꯇꯔ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯅꯤ ꯑꯪꯒꯜꯋꯥꯗꯤꯒ ꯄꯨꯜꯂꯒ 13,510ꯅꯤ꯫ ꯑꯪꯒꯜꯋꯥꯗꯤꯗ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯒꯗꯧꯔꯤꯕ ꯑꯁꯤ ꯆꯍꯤ 3ꯗꯒꯤꯅ 3 ꯐꯥꯎꯕꯕꯣꯛꯅꯤ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯆꯍꯤ 3 ꯁꯨꯔꯕꯗꯤ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯊꯥꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯪꯒꯜꯋꯥꯗꯤꯗ ꯇꯝꯕꯤꯅꯕ ꯑꯉꯥꯡ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯑꯦꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯂꯥꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯑꯦꯗꯨꯀꯦꯁꯟꯒ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯒ ꯄꯨꯜꯂꯒ ꯄ꯭ꯔꯤ-ꯄ꯭ꯔꯥꯏꯃꯥꯔꯤ ꯐꯥꯎꯕꯕꯣꯛ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯦꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯖꯥ ꯑꯃꯃꯝ ꯑꯪꯒꯜꯋꯥꯗꯤꯗ ꯍꯥꯞꯆꯤꯜꯂꯒ ꯄ꯭ꯔꯤ-ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯥꯛꯄꯤꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯤ꯫ ꯑꯪꯒꯜꯋꯥꯗꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯅꯟ-ꯐꯣꯔꯃꯦꯁꯟ ꯑꯦꯗꯨꯀꯦꯁꯟꯅꯤ, ꯀꯥꯕꯛ-ꯀꯥꯕꯛ ꯏꯕ ꯇꯝꯕꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗꯗꯤ ꯑꯪꯒꯜꯋꯥꯗꯤꯗꯒꯤ ꯗꯥꯏꯔꯦꯛ ꯀ꯭ꯂꯥꯁ 1 ꯀꯥꯕ ꯌꯥꯅꯕꯒꯤ ꯄ꯭ꯂꯥꯟꯅꯤ꯫ ꯑꯪꯒꯜꯋꯥꯗꯤꯗꯒꯤ ꯑꯣꯖꯥ ꯂꯧꯕꯗ ꯑꯦꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀ꯭ꯂꯥꯁ 12 ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ SCERT ꯒ ꯄꯨꯜꯂꯒ ꯑꯪꯒꯜꯋꯥꯗꯤꯒꯤ ꯋꯥꯀꯔꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯧꯔꯒꯅꯤ꯫ ꯃꯔꯛꯁꯤꯗ ꯑꯦꯗꯨꯀꯦꯁꯟꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯣꯖꯥ ꯑꯃꯃꯝ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯍꯧꯔꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯤ ꯑꯃꯅ ꯃꯆꯥꯗꯨꯕꯨ ꯗꯦ ꯀꯦꯌꯔ ꯊꯝꯕꯗ ꯂꯨꯄꯥ 1,000 ꯄꯤꯒꯗꯧ ꯁꯔꯨꯛ ꯑꯪꯒꯜꯋꯥꯗꯤꯗ ꯐ꯭ꯔꯤꯗ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯅꯤꯡꯂꯕꯁꯨ ꯇꯝꯍꯟꯕ ꯉꯝꯗꯕꯁꯤꯡ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯁꯣꯜꯚ ꯇꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯣꯔꯦꯗ ꯗꯦꯡꯒꯤꯒꯤ ꯀꯦꯁ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫
ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯔꯦꯗ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯉꯁꯤꯁꯨ ꯃꯤ 13 ꯗꯦꯡꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯃꯤ 3 ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ꯫ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨ ꯍꯩꯅꯧꯃꯈꯣꯡ ꯂꯩꯀꯥꯏꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 23 ꯁꯨꯔꯕ ꯅꯨꯄꯥ ꯑꯃ, ꯆꯍꯤ 13 ꯁꯨꯔꯕ ꯅꯍꯥ ꯑꯃ ꯑꯃꯁꯨꯡ ꯖꯤꯑꯣꯟ ꯕꯦꯡꯛꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 35 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯉꯁꯤ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ 168 ꯁꯨꯔꯦ꯫ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯍꯣꯁꯄꯤꯇꯥꯜ ꯃꯣꯔꯦꯒꯤ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯇ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤ 12 ꯂꯥꯌꯦꯡꯂꯤ꯫ ꯃꯣꯔꯦꯗ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯝ ꯊꯣꯏꯕ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯣꯔꯦꯗꯒꯤ ꯗꯦꯡꯒꯤꯒꯤ ꯂꯩꯅꯥ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯈꯤꯅꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯗꯛꯇ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯃꯤ ꯀꯌꯥ ꯅꯣꯡꯃ ꯀꯥꯡꯗꯅ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯑꯀꯤ-ꯇꯨꯖꯨꯡꯕ ꯄꯣꯛꯅꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛꯠ ꯃꯦꯂꯦꯔꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯍꯣꯁꯄꯤꯇꯥꯜ ꯃꯣꯔꯦꯒꯤ ꯁ꯭ꯄꯦꯁꯦꯜ ꯃꯦꯂꯦꯔꯤꯌꯥ ꯌꯨꯅꯤꯠꯀꯤ ꯀꯥꯡꯕꯨꯅ ꯐꯣꯒꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯁꯔꯚꯤꯂꯦꯟꯁ ꯇꯧꯕꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯆꯠꯊꯔꯕꯁꯨ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡꯗꯤ ꯅꯣꯡꯃ-ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯔꯤ꯫ ꯂꯩꯇ ꯂꯥꯏꯔꯕꯅ ꯃꯍꯩ ꯇꯝꯕꯗ ꯅꯤꯡꯕ ꯊꯨꯡꯂꯈꯤꯗ꯭ꯔꯕ ꯖꯤꯠ ꯀꯨꯃꯥꯔꯅ ꯅꯤꯠ ꯇꯦꯁꯠꯀꯤ ꯇꯣꯞꯄꯔ ꯑꯣꯏꯔꯦ꯫ ꯌꯨꯅꯤꯐꯣꯔꯝ ꯅꯥꯇꯩ ꯆꯥꯗꯅ ꯁꯦꯠꯆꯕ ꯉꯝꯗꯕ, ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯥꯎꯕ ꯌꯥꯎꯔꯛꯈꯤꯗꯕ, ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡꯅ ꯃꯍꯩ ꯇꯝꯕꯗ ꯅꯤꯡꯕ ꯊꯨꯡꯂꯛꯇꯕꯗ ꯑꯗꯨꯃꯛ ꯂꯥꯛꯂꯕ ꯃꯍꯩꯔꯣꯏ ꯑꯍꯩꯕꯝ ꯖꯤꯠ ꯀꯨꯃꯥꯔ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯈꯥꯡ ꯀꯟꯕ ꯑꯃꯁꯨꯡ ꯍꯣꯠꯅꯖꯃꯟ ꯃꯍꯩꯅ ꯅꯤꯠ 2012ꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯕ ꯉꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕ, ꯃꯍꯥꯛꯄꯨ ꯁꯦꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯕꯨ ꯀꯥꯎꯗꯕ ꯃꯇꯧꯕꯨ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯖꯅꯐꯝ ꯑꯣꯏꯍꯧꯔꯤ꯫ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯑꯦꯗꯨꯀꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯇꯣꯅꯣꯃꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯦꯟ.ꯇꯤ.ꯑꯦ. ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤꯅ ꯂꯧꯗꯨꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏ 18ꯇ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯠ ꯌꯨ.ꯖꯤ. ꯅꯦꯁꯅꯦꯜ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀꯝ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯠ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯁꯟ 2022ꯒꯤ ꯔꯤꯖꯜꯠ ꯊꯥ ꯑꯁꯤꯒꯤ 3ꯇ ꯂꯥꯎꯊꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯃꯦꯗꯤꯀꯦꯜ ꯀꯣꯔꯁꯁꯤꯡ ꯍꯥꯏꯕꯗꯤ ꯑꯦꯝ.ꯕꯤ.ꯕꯤ.ꯑꯦꯁ, ꯕꯤ.ꯗꯤ.ꯑꯦꯁ, B.ꯑꯦ.ꯑꯦꯝ.ꯑꯦꯁ, B.ꯌꯨ.ꯑꯦꯝ.ꯑꯦꯁ ꯑꯃꯁꯨꯡ B.ꯑꯦꯁ.ꯑꯦꯝ.ꯑꯦꯁ ꯑꯁꯤꯅꯆꯤꯡꯕ ꯇꯝꯅꯕ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯠ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯍꯩꯔꯣꯏ ꯄꯨꯟꯅ 3,939 ꯁꯔꯨꯛ ꯌꯥꯈꯤꯕꯒꯤ ꯃꯅꯨꯡꯗ ꯑꯍꯩꯕꯝ ꯖꯤꯠ ꯀꯨꯃꯥꯔ ꯇꯦꯁꯠ ꯇꯣꯞꯄꯔ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯁꯕꯖꯦꯛꯠ 3 ꯐꯤꯖꯤꯛꯁ, ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯑꯄꯨꯟꯕ ꯃꯥꯔꯛ 710ꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ ꯑꯁꯤꯅ ꯃꯥꯔꯛ 763 ꯐꯪꯕ ꯉꯝꯈꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯠꯀꯤ ꯃꯅꯨꯡ ꯆꯟꯕ ꯍꯩꯔꯥꯡꯒꯣꯏꯊꯣꯡ, ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯍꯩꯕꯝ ꯅꯕꯀꯦꯁꯣꯔ ꯑꯃꯁꯨꯡ ꯑꯍꯩꯕꯝ ꯑꯣꯡꯕꯤ ꯖꯃꯨꯅꯥ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤ ꯍꯥꯏꯔꯤ꯫ ꯍꯇꯥꯗ ꯗ꯭ꯔꯒ ꯐꯥꯕ ꯆꯠꯂꯨꯕꯗ ꯈꯨꯠ ꯊꯥꯔꯛꯄꯗꯒꯤ ꯌꯥꯗꯥꯒꯤ ꯊꯧꯃꯤ ꯑꯃ ꯄꯥꯎꯃꯤ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯕꯤ.ꯖꯦ.ꯋꯥꯏ.ꯑꯦꯝ. ꯌꯥꯗꯥ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯅꯤꯒꯤ ꯊꯧꯃꯤꯁꯤꯡꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯞꯇꯥ ꯒꯣꯂꯥꯄꯇꯤꯗ ꯗ꯭ꯔꯒ ꯐꯥꯕ ꯆꯪꯕꯗ ꯈꯠꯅ-ꯆꯩꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛꯇꯨꯗ ꯌꯥꯗꯥꯒꯤ ꯊꯧꯃꯤ ꯑꯃꯁꯨꯡ ꯄꯥꯎꯃꯤ ꯑꯃ ꯁꯣꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯅ ꯍꯞꯇꯥ ꯒꯣꯂꯥꯄꯇꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯒꯣꯕꯤꯃꯌꯨꯝ ꯅꯔꯖꯤꯔ ꯈꯥꯟ ꯆꯍꯤ 23 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯑꯦꯝ.ꯗꯤ. ꯖꯥꯂꯤ ꯈꯥꯟ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯕꯥꯁ ꯈꯥꯟ ꯆꯍꯤ 22 ꯐꯥꯈꯤ꯫ ꯉꯁꯤ ꯁꯤ.ꯖꯦ.ꯑꯦꯝ. ꯏꯝꯐꯥꯜ ꯏꯁꯠꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:30 ꯇꯥꯕ ꯃꯇꯝꯗ ꯕꯤ.ꯖꯦ.ꯋꯥꯏ.ꯑꯦꯝ. ꯑꯃꯁꯨꯡ ꯌꯥꯗꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯍꯞꯇꯥ ꯒꯣꯂꯥꯄꯇꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯗ꯭ꯔꯒꯀꯤ ꯗ꯭ꯔꯥꯏꯚ ꯆꯠꯊꯈꯤ꯫ ꯕꯤ.ꯖꯦ.ꯋꯥꯏ.ꯑꯦꯝ. ꯑꯃꯁꯨꯡ ꯌꯥꯗꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯒꯣꯕꯤꯃꯌꯨꯝ ꯅꯔꯖꯤꯔ ꯈꯥꯟ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯥ ꯑꯁꯥꯛ ꯈꯥꯟ ꯑꯁꯤ ꯐꯥꯒꯠꯈꯤ꯫ ꯃꯈꯣꯏꯗꯒꯤ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯌꯥꯎꯕ ꯕꯥꯎꯜ 35 ꯑꯃꯁꯨꯡ ꯏꯌꯔ ꯄꯤꯁꯇꯣꯜ ꯑꯃꯁꯨ ꯐꯪꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯀꯣꯟꯅ ꯐꯥꯔꯕ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯕꯤ.ꯖꯦ.ꯋꯥꯏ.ꯑꯦꯝ. ꯑꯃꯁꯨꯡ ꯌꯥꯗꯥꯒꯤ ꯇꯤꯝꯅ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯒ ꯃꯨꯛꯅꯕ ꯑꯃꯁꯨꯡ ꯈꯠꯅ-ꯆꯩꯅꯕ ꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯄꯥꯎꯃꯤ ꯑꯃꯁꯨꯡ ꯌꯥꯗꯥꯒꯤ ꯊꯧꯃꯤ ꯑꯃ ꯁꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛꯇꯨꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯂꯨꯕ ꯄꯥꯎꯃꯤꯁꯤꯡꯗ ꯈꯨꯠ ꯊꯥꯔꯛꯄ ꯑꯗꯨꯕꯨ ꯑꯝꯖꯨ ꯑꯃꯁꯨꯡ ꯏ.ꯖꯤ.ꯑꯦꯝ. ꯑꯅꯤꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯝꯖꯨꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯅꯥꯎꯕꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯑꯝꯖꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯄꯥꯎꯃꯤꯅꯤ ꯁꯛ ꯇꯥꯛꯅꯅꯕ ꯄꯤꯕ ꯄ꯭ꯔꯦꯁ ꯊꯥꯕ ꯖꯦꯀꯦꯠꯁꯨ ꯂꯤꯠꯂꯤꯕ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡ ꯄꯥꯎꯆꯦꯒꯤ ꯄꯥꯎꯃꯤ ꯋꯥꯍꯦꯡꯕꯝ ꯖꯣꯟꯁꯟꯕꯨ ꯅꯤꯁꯥ ꯌꯣꯟꯕ ꯈꯔꯅ ꯐꯥꯗꯨꯅ ꯐꯨꯔꯛꯈꯤꯕ ꯍꯥꯏꯕꯁꯤ ꯄꯥꯎꯃꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯗꯕ꯭ꯂꯤꯎ. ꯖꯣꯟꯁꯟ ꯃꯁꯥꯅ ꯄꯥꯎꯃꯤꯅꯤ ꯍꯥꯏꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯁꯛ ꯇꯥꯛꯈꯤ꯫ ꯃꯤꯌꯥꯝꯗ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯄꯥꯎꯗꯝ ꯄꯤꯅꯅꯕ ꯑꯍꯤꯡ-ꯅꯣꯡꯌꯥꯏ ꯑꯊꯦꯡꯕ ꯐꯥꯎꯕ ꯄꯥꯎꯃꯤꯁꯤꯡꯅ ꯃꯊꯧ ꯇꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤ.ꯖꯦ.ꯋꯥꯏ.ꯑꯦꯝ. ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ, ꯑꯦꯁꯀꯣꯔꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯕ꯭ꯂꯤꯎ. ꯖꯣꯟꯁꯟꯕꯨ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯀꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯕꯨ ꯑꯝꯖꯨ ꯑꯃꯗꯤ ꯏ.ꯖꯤ.ꯑꯦꯝ. ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ꯫ ꯃꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯕꯗ ꯑꯄꯟꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯑꯝꯖꯨꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯥꯄꯤꯜ ꯇꯧꯔꯤ꯫
Ngasigi na matang swaisda maruiba pausing khanganjaba loisinjare.